ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯨꯝꯐꯨꯇꯔꯥ ꯇꯔꯨꯛ ꯁꯨꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦ ꯊꯧꯔꯝ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯌꯥꯎꯅ ꯃꯐꯝ ꯈꯔꯗ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ इंडिया कॉन्स्टिट्यूशन असी लीगल डॉक्यूमेंट खक नते मसीना अमना अमबु नुक्सी चानना हिंगिनबदा मतेंग ओहिलिबनी हाइना मणिपुर की गवर्नर अजय कुमार भल्लाना फोंदोक्रे। सिक्योरिटी फोर्स न मियामदा काहेनबा थवोंग चथरोइदबनी हाइना हानगी चीफ मिनिस्टर एन बीरेन हाइक्रे। ऑल मणिपुर तमी चिंगमी अपुनबा नुपी लोकी कुनगा निपान लक सुबा मपोक कुमोन थौरम पांगथोक्रे। खुरुमजरी ISTV बु मिनेंग ताबिरिबा पुनोबु पतराम नोकचरी हौजिपाव सनोन बिजरी। इंडिया की कॉन्स्टिट्यूशन असी लीगल डॉक्यूमेंट खक नते मसना लमदा मसिगी नहा सिंगबु पब्लिक लाइफ ता हिंगबा मदी अमना अमबु नुशी चानना हिंगमिनबदा मतेंग ओहेलेबनी हाइना मणिपुर की गवर्नर अजय कुमार भल्लाना फोंदोक्रे। वाफम असी मणिपुर लेंगाकना सिंदुना कोनुंग ममांगदा लेबा MSFDS की ऑडिटोरियम दा पांगथोकपा संविधान दिवस की थौरम दा हाइखिबनी। थौरम अदुदा मणिपुर की हानगी चीफ मिनिस्टर एन बीरेन, लमलाई AC की MLA के सिबोमचा, लंगथबाल AC के MLA कराम श्याम, राज्यसभा की MP लेसेंबसना जाउबा, नंबोल AC की MLA TS बसंता मदी मणिपुर लेंगा की डिपार्टमेंट की मकोक थोंगबा ऑफिशियल सिंगना सरुक याखी। गवर्नर अजय कुमार भल्लाना मखा ताखिबदा लमदमसी तोंगान तोंगान बा फुरुप क्या खुंदारबसु इंडिया की कॉन्स्टिट्यूशन असिना ngak senduna thamli amadi lamdamasi ki CSO amadi mahiroy singna achoba thodang loduna education sports art amadi entrepreneurship ki lamda khumang chokshina chatpa ngamli malem gi oina technology global exposure amadi mobility ki lamda honglakli ba kaya sila lamdamasi ki mipum khuding mangna india ki constitution asi mamutta na khangbaga loinana unity laina hingminaba hingsa thadokpa amadi lamdamase khundaminari ba mipum khudimak amana amabu ikai khumnaba amadi nungsi chanana leiminanaba honagadabani haiki. On this solemn occasion, I urge the people of Manipur, especially our youth, to read and understand the Constitution, to uphold its values, and to carry forward the ideals envisioned by the makers of our nation. Let's work together to strengthen our democracy, protect our unity, and create a future where justice and equality are not just constitutional promises, but live realities of every citizen. Amaromda Thoromadura Sarukyaki Bahanagi Chief Minister N. Virena Lamdamasiki Security Force in India ki Constitution Ningtina Kangba Matau Tai Amadi Security Force Miyam the Kahin Batawong Chatharoita Haiki. Public को friendly और humanly treat करना, treatment देना, बातचीत करना बहुत ज़रूरी है. We should not do any excess treatment to the people. Government is there. Government का wisdom है. तो जो जाना चाहता है आने दो, नहीं आना चाहता है मत आने दो. डेमोक्रेसी है. लेकिन ये संगाई फेस्टिवल में जो गवर्नमेंट ने करने का निर्णय ले लिया तो हम लोग क्या करें? High Court of Manipur na Bar Council of Manipur, High Court Bar Association of Manipur, All Manipur Bar Association amasung Manipur Judicial Academy ga punna khusamnaduna humbudra taruk suba Constitution Day thoram High Court of Manipur ge auditorium da pangthokre. Thoram aduga mari leinana High Court of Manipur ge Chief Justice M Sundar na luchingduna Constitution ge preamble paminaki. Thoram adugi manungchana High Court of Manipur ge Chief Justice M Sundar na Constitution ge spirit ngak pa haibasi citizen oiriba aikoi khudingmak ki thodangni Constitution da India gi citizen khuding da chap manaba fundamental right kya piri loinana fundamental duty kya lady haibasu aikhoina ningsingba mathau tai mahangna makhata na ing sok lising amaga chamapan nifuga mapan gi November gi kunga taruk ta leibasi ki oina adopt tokiba Constitution asi Republic India gi yamna maru oiba amani Constitution asi ki principal architect Dr. B.R. Ambedkar amasung drafting committee gi miyoi singna laukiba thodangbu singthaki. Constitution is not a mere lawyer's document. It is a vehicle of life, and its spirit is always the spirit of the age. Unquote. On this special day, may we all carry forward
that spirit with commitment, with responsibility, and with pride. District Administration Chandel na susinduna Constitution Day gi thoram ngasi Chandel District Headquarter gi Deputy Commissioner gi Conference Hall da su pangthokre. Deputy Commissioner L Nanda Kumar na luchingduna preamble pathokpu gi thoram aduda Superintendent of Police Additional Deputy Commissioner STOS District Level Officers amadi tongan ba Government Department gi mihut singna saruk yaki. Thoram asi Subdivisional Headquarters amadi Educational Institute sing da su pangthoki. Chandel Forest Division asu sinduna DFO ki Office ta Constitution Day Sambidan Divas English ngani kungamanga local leaders sing akoiba ki khunja sing amadi forest ki staff sing yauna punna pangthokre thoronga mari leinana DFO Chandel Dr. N Munal Maiteina Malemda khwaidigi chawba democracy satpa leibak ama oiribe India bu punsinduna ngaktuna thamlibasi lebasi ki constitution ani constitution da article Chahunga Marfudra Manga Kleram Badu Ngasidi, Matang Chaukturaktuna, Article Chamriga Nifugani Pansure, Housing Forward Constitutionasi Chamaga Subna Taruklak amend Tokre. Kwaidagi Kwan amend Tokibasi English and Nikunga Humdoi, the Lebasi Assembly Madi, Parliament ki Mihut Kanbada, Nupi Singi Chada Kuntraga Humdoi, Kaktuna, Tamnava amend Tokibani, Haiki. Kakching District Bar Association, KDBA Kakching Amadi JMFC Kam JJCJJD Kakching Kusamnadana Constitution Day Pangtokre. Ngasi District Court Complex Kakching the Pangtokiba Constitution Day Githoramadida JMFC Kam CJJD Kakching Nirasinam KDBA Gi President and Madhu Amadi Vice President says Manishorna Athoiba Mitung Len Sing Oiki. Thoramadida KDBA Gi members Sing Amadi Court staff Sing Susarukyaki. Program asida maruwaina Constitution gi matangda N Madhu amadi JMFC kam CJJD Kakching Nirasinam na wangangki. Constitution of India ki chahi humbudra taruk suba ki thoram Constitution Day Sambidan Divas ngasi District Administration Bishnupur amadi District asigi leiriba Line Department Singapore na sindana Bishnupur gi Secretariat Complex ki Conference Hall da pangthokre. Thoramadura Additional Deputy Commissioner ADC Bishnupur Toijam Upendro na luchingduna District Administration asigi Officer Staff AC2DC S Kunamani amadi Official singna Constitution of India Preamble pathoki. National Legal Services Authority amadi Manipur State Legal Services Authority gi meeting makhada District Legal Services Authority Bishnupur na susindana National Constitution Day gi thoram ngasi Court Complex Bishnupur da pangtokre. Focus on upholding constitutional values like justice, equality and civic duty haiba theme da pangtokpa thoram adida DLSA Bishnupur gi Chairman oiriba District and Session Judge Samom Vizen District Bar Association Bishnupur ke President W. Lata Devi amadi Public Prosecutor Bishnupur L. Deni Maitena maruiba Mue Singwena Sarukyaki. Thoramaduga Mari Lenana Sarukyaki basingna India ki preamble pathoki bagaluinana India ki constitution bu aikoi punna ngak tuna thamnaba wasaksu lominaki. Directorate of Rural Development and Panchayati Raj Susindana Constitution Day English Singani Kungamanga Samvidan Divas Thoram Porompat DC Complex Labor RDNPR SIRD Directorate Office Pangthokre RDNPR SIRD Director Office ki staff singa Natki Oiba Fijol Singh Setuna Sarukyaki Thoramadida Director RDNPR SIRD KSS Omananda Deputy Director Abuzam Romena Sarukyadana Ministry of Panchayati Raj Government of India na Pung Taraga minute Kunchadagi Taraga minute Nifuga Manga Fawagi minute Taraga Manga Sangma Constitution Day Pangtokpagi Maruiba Preamble Pathopagi Live Streaming Aduga Marilina Thoramasi Pangtokpagi Matanga Wafam Kya Fungtonaki Thoramasi ZPS Office BDOS Office Sing Amadi Panchayat Learning Center Amadi Manipuri Gram Panchayat Chamaga Humfuga Matwida Pangtoknaki Hari Manipur University ki Law Department amadi Center for Human Rights and Duties Educational Sinduna Constitution Day Law Department ki seminar hall da su pangthokre.
Tharamadura Manipuri University Constitution Club amasung Vice Chancellor Manipuri University Professor Dr. Naurem Lokendra na hangdoki. Tharamasigi matangda Associate Professor Department of Law Dr. Yumnam Premanandana Indian Constitution khangdana lebak ngakpa yaroi mipum khudimakta fangfam thokpa hak Constitution na piribani kananasu right matpa yade displaced person singi right to life Article 21 gi matungina matpa yade adubu ngasidi displaced person singi hak fanglibra haiba wafam thamkibaga loinana ngasi hangdokliba Manipur University Constitution Club asna tongan ba logi matangda thabak kya paikhatpaga loinana miyamda Constitution bu mamut tana khanghangani haiki Constitution that is called governance by the Constitution of India. Rule of law is a who was so high laws above you. And the Constitution is paring Matumina, Kuleva Nakadavani, Hana Kanje. According to the Manipur context, I could Pandan right, I could Pangde, right to freedom movement late, I could the right to life, I could the meaning late. And so Mayamsi, I could Pangan Bomachangi, have Wakalunda, I could a constant daisy, I could a Palantoja. Constitution kansi Constitution na aikoi ki thawai ni Constitution chatnadraba lebadu chaukat pama pung fa ba leba ama oiba ngamloi haina AICC ki members oiriba hanagi MP Dr. Thokchom Mainan haikre wafamasi leikhidraba Dr. B.R. Ambedkar wi kai khunabotuna India pumbada chathariba Samvidhan Bachao Divas Indian Constitution Day amadi National Law Day mari lenana Imphal West 1 District Congress Committee na sindana Konthojam Block Congress ki office ta pangthokpa thoramda Dr. Thokchom Mainan haikibani Thoromaduga mari lainana India ki Constitution ki preambles pathokibaga loinana AICC ki members oiriba hanagi MP Dr. Thokchom Mainana makhatana ngasi India da Constitution bu ikai khumnabu utpagi mahutta BJP lenga asna tawningbada tawduna Constitution bu khongoina duna leiri haiki Question later, when you come at the Yavanati, Iranian name, some Iran later, because election to the Iron, some Pia Matamatan lay, we have a good to the door, a quick labia, some with Bachao, some with Amatung in a say home deal and the home hexer, but that's shooting it up. Yaragadi Handaki private at home, they using it up, because you both set the Hoga, because you present a Kanjaba, present Mihuna, Sarkasi, a quick mark of Cindy Ragadi, a Pepazapon, make good on Sao, or the other Maypuna chair, quick some without constitution, Yakuna, Galaga. Naga, Kona Mudribani, Kuishamidai Madumina, Kuelevaki Patana Prada, Prada Muna, Levanga, the Gulam, the Mamu, the Koi, Shul Kuraminus. IDP singna yumda changjarage lakpada security forces na fuba chaiba yaningde sangai festival miyam na yadraba su namfu da tawshinduna lamdamasi charang na haliba si yaningde haina all Manipur tammi chingmi apunba nupi lupki president Yambem Momon Laimanangasi lamsang thong maningda leiba lenthoi ngambi Women's Welfare Association ki community hall da pangthokiba lup asi kungani pan rak subong pokum one thoram da haikre Thoronga Mari Lenana, Lubasiki Achowa Todang Lobiram Balay Kidraba members in photo the lay Sukatune Kai Kundabasuki. President Yambem Momon Laymana Makatana, IDP Singasi Mayumaka Tadokuna relief camp the Changja from Loduna Lera Pachahi, Ahum Lom Farakle, Makwesi, Aikoyi Irei Changaktani, Irei Chasing the Mayum the Changzaki Honabada, security force and peace and Bibagimota. Taba the Nungai the Bawahibata, Season Adona Tatita Waina Tobibasi, all Manipur Tami Chingni, upon Benupi Lugna, Tamoy Sukna Nungaiti. Masigi Matakta IDP sing the Wana Lading A Tankakta, Langak na Sangai Festival Pangtokpasi, Madam Chade, Matampumnamak the Lup Asna Manipur, Miamki the Makta Leptuna, Tabakaya Kikani Haiki. Prajagi awaba yingbide lawide mihan mipu mayam thokraga sutabidre ngasidi piar laga khoida phagani haibagi wakhal da loinana piar sila aba matung sidasu hamu kari su tawrtaba sangai festival thingwa matam dasu nupi sing da baw yauna moina khuthawa amna thawoi wawoi dana usetana mama oibi kaya da nganghiba aduguma singa do thamoi songna nungaite matungda tawbiganu IDP singna sangwa matam da aw khongna kaptana tawriba khoi sukki matik thamoi soi asiguma singje state force singna ka henba sakti tawbiganu khoi ima isa khoi amatani meitei meseni matungdasu irepak iramdamgi kaigadaba thabaktai khoi mangjin thane yaujagani loinana aikhoigi singya tamyada leiba khoi khuding makse tasan khumjan jaraga aikoi punna hingminabgi pandamda thumjagani
Leibaki Kunaigi Iramdamgi Afaba Tabak Thoram Singh Torokumatamda Aikui Masel Amana Amabu Sawgana Dunahena Faba Chakot Palamdamama Oinaba Honaminaba Galoinana ACC Amatangairaba College Asibu Hena Faba College Mohenaba Honaminasi Haina MLA S Prem Chandra Nangasi NSS Unit Kumbi College IQAC Kumbi College Governing Body Employee Association Kumbi College Kapuna Sindana Auditorium Holder College Asigi Governing Body GB Secretary Su Oriba MLA S Prem Chandrana Achang Basan from Putoktana College Asigi Campus Ladiba Lairemba Lairembiki Nauna Saba Sanglen Hongbagi Thoramda Haikre Thoramadu MLA na College Asigi Principal Tongan Department Singi HOD Sing College Asigi Students Union Ithopuba Singaluinana College Asigi Annual Magazine Amasu Fonki MLA S Prem Chandrana Makhatana Tabak Thoram Amatoroku Matamda Chauba Tanaduna Intok Insin Taunaduna Minchet Lona Nabahot Narabadi Kaidongaida Mai Pakpangamloy Aikoi Masel Amanamabu support Taunaduna Hena Faba Chakat Iram Damama Oina Nabahot Naminasi Aduna Kumbi College Asiso Afaba College Sama Oina Bahot Nabada College Asigi Oza Sing Amadi Akoi Bagi Miyamna Punna Hot Naminaba Changi Haiki Aikoi Tori Batabak Tawni Batabak Mayam Singasi Tauna Panabada Aina Saure, Nang PA, Nang Tore, and Isin Regularity, Tabak success or right. Aduna Pay Masen, Aman Amabu, support Tamraga, by Hen Paba, by Hen Sapapa Kolesma, where I know Hanabada, Nasigi was asking Amadi, Nation Biriba, a Madon Sibirba, the Gai, Mamandama, Alaman Singh, I do she very Mayam Amadi, by Puno Hanabinaga, Kumbi Koreski, Tumdalakadova, Tabak Toram, the Makum Power, Hilas. Laingang na Sangai Festival namduna pangtokpa yaningdaba phongdoktuna IDP singna changsiliba protest ki makha chatharakpoina Langol gi alternate housing relief camp ta khongjang chathakre pen double laibana Sangai Festival loidrum fawba tongan ba khongjang adumak chathagani hairi khongjang adura saru yakiba more dagi lanjilakpi moirangthem asaranina December tha fawbada anakpa mafam singi matai da leriba sing hana laingak na ngak senduna changhalaga second step oina arapa chura chanpur kangpokpi more changhangani haikibadu thabak to onthokpa howdabada nungaitaba phungdokhi kuki IDP sing khundalai ta hanba hore kanglup animakta manaba mideng yengbiu haiki mangna makha na lanjelakpa sing yum changge haibada tamthina phubiba tankhaiba mating fudokiba dugumna Manipur police na irang asi haurakpada thamoi singna thabak torom lagadi ngasi IDP oina mayum makai leitaba oina hingliba si leramloi aikhoi masel onsinabagi thabak toklasi haina pendaba phungdokhi Sangai Festival tawrabanina Manipur da irang leitre takpani maramaduna IDP sing yum da changhanbiu haina IDP singna lenga ki pungning chingsilakle Koi Sangai Festival Torobina Kogi was in Moria Lady IDP sing, Susan Pulda Lady Sing, Magi Mayum Sing the Hanzanabagido, Kogi Manipur, Gomen Hanbu, Aduga, Queen IDP sing na, Queen Yaning the Mayuman Sanga, having Hongdan Matam the D, I Kogi Manipur police na, Aduki Matik them Tina Puyeva, Aduki Marine Lady Bado, a coin of a coin of Central Panimita, Makoda, I don't mind them starting a city, Iran, Sahi, and Makai Hangda is a question Moeva. Mani Maitana Toragana, Koi Manipur Gomen, Manipuri police na, Marine did a Pabili but mine and so some put the Pabi song, more the Pabiova. A coin Maitai, the Maitai on San Magitabaxia, Tokyo, I don't know, see, I'm going to Hizeri. Board of Secondary Education Manipur gi regular chairman bu mahaki term loijengai da maram amata pidana chairman gi term asi tensil le haiduna order thoktuna chairman post gi lokthokiba order asi chanabi yaroi haina mahiroi lub tarukna yaning da phungdokre hiramasi gi matang nang asi pau gi mifam mama kwa khatel thongnaujam leikai de leba MSF ki office ta pangthokre pau gi mifam da mahiroi lub taruk ki coordinator Hizam Roshanna bosem gi regular chairman bu hokiba tha sigi November gi tang kun ga mathoida mahaki term tensil le haibanatana atopa maram amata pidaba order mathoklaga numituda chairman gi farm education S ki director na charge puragani haina thokiba order si yamna lan mathawongni mahiroi singna matam sangna lauduna lakwa bosem amadi kosem gumba body sing the bureaucrat officer singbo exam conducting body ohenbaki mohota hiramas the experience later oza sing oina ohenbiu amadi in charge oina thambagi mohota regular oina thamnaba matam kyagi mamangdagi mahiroi lup tarukna taknaduna lakpani loina na hojik bosem gi secretary amadi controller of examination oiba mioi ani sisu in charge ngakta oibana makoigi mahutta regular appointment tawnaba haijaduna lakibani adubunga si fawba lenga na tasnadana leithokli regular appointment oibinaba thamkibo
wafamsing asibu thabakta onthokpagi mahota regular oina leiriba bosem gi chairman lokthokiba si matam sangna mahiroi singna lauduna lakpa kholaugi mayoktani amadi masi mahiroi khunai da singna bani haina mahiroi lup tarukna lawi haiki अथुब मतम मसिगुमलबा थबक असि मतुंगदा खाताना तौबिदनबा माहि तरुनसु कोई मरि लेनबा डिपार्टमेंट दा कोई हाइजरी असिगुम थोंग असिना मरम ओरकांदा कोई की तोंगान बा एग्जाम गा मरि लेना कुमतंदा यामना खुदों चादबा मयाम मायोकनरबा सि गवर्नमेंटसु रेस्पोंसिबिलिटी लौबिबसु नतबा अदुगा लाइथोबसु लैबगी मवंसु किन उदब नते अदुना कोई यामना एक्सपीरियंस लैबा जागी लाइन दा लैबा मसिगी कोई एग्जाम कंडक्टेड दा यामना चिन लोगो जासिंगना खनबिरकांदा थंबिनबा चेयरमैन सेक्रेटरी मनि कंट्रोलर कोई माय लुक्तरुना थमजे State Kala Academy Award for Performing Art English Singani Kunga Humdoi Music Fangduna Maite Isaigi Lamda Nauna Fidakan Bagam Kre Lining Thau Saramahi Temple Board Kinupi Kanglup Kipung Isai Jagoi Loisangi Isai Hanbi Oza Sarang Them Tharongang Bilaymana Award Si Fanglak Pada Lining Thau Saramahi Temple Board Amadi Loisang Pumna Maki Maike Diki Harawa Fungdurakli State Kala Academy Awardi Maite Isaigi Lamyanba Oza Labungona Nonga Kraba Matung Oza Sarang Them Tharongan Bi Laymana Nauna Amuk Pida Si Kanbangam Lakwasa Sanamahi Lining Chaliba Pumna Maki Choktok Cheningai Ni Haina Lining Thau Sanamahi Temple Board Ki Mai Barel Maishnam Iboba Luwang na Thadorok Pachirol Amana Fungdorakli DIC Imphal West Meeting Makhada Mayai Koibi Development Association MDA Mayai Koibi Brothers and Mayai Koibi Nupi Thogal Marup Kwakachal Mayai Koibi Imphal West Manipur Sindra Noma Yoiba Udyam Registration Tobagalina Awareness Program Mangasi Mayai Koibi Ningthozam Laikai Community Hall the Pangtokre Tharamata A Loken General Manager DIC Imphal West Dr. T.Y. Babu Retired Head of the Department Surgery RIMS CS Lilavanta Retired Officer SBI Dr. M. Uttam Luwang, Lead Development Manager LDM, Y. Devan, Director Rural Self-Employment Training Institute RSET Aina Sarugyaki Hari. Nomagi Oiba Free Eye Cam on Eye Screening Gi Cam Ama Luchingbi BLF Uchiwa Hayel Golden Pillar Club Amasung Hayel Young Popular Club ka Kumbong Bazar de Leba Vision Eye Plus ka Samnaraga Uchiwa Mamanglikay de Leba Ibudaw Pakang ba Community Hall the Pangtokre Camasta Miway Chamaga Kungamanga the computerized eye testing toba Linena Mita Lady Batongan Tongan Balena the King Toknaba Jack Tokibaga Linena Hidak Langtaksu Lemnigan Toki Disabled person Singisu Frida Anopsupiki Ngasi Camasina Mafam as a labor Swalaba Ahlaman Sing Amadi Arapama from the Chatuna Lying Bungam the Miway Singda Kanabaka Piki Haina Luchingbi VLF ki presents a Golsem Amusanana Fundoki Nungba Youth Organization NYO Amadi Chamaga Humfugamanga Suwa Infantry Battalion TA D Company Nungbaga Punna Sinduna 1 day medical camp ama CAC Nungba Ngasi Pangtokre Miyoy Chani Yankai Hinbana Sarugyakiba Kamanda Dr. James Kabui Senior Dental Surgeon Amadi Dr. Athuimai Kamaina Dental Amadi Atay Analayingi Kudong Java Fanganki Nungba Youth Organization Kamasibu Pangtokpaki Damak Territorial Army Amadi Dental Doctor Singbu Nungbagi Kunja Singna Thakata Fungtoki College of Nursing Kangleipak Medical and Nursing Institute ki BSc Nursing Taragamanga Suba Bats Basic Tamnaba Lamp Lighting Ceremony Pangtokre Kurai Konsam Laikai Pangnam Lerak the Labor Kangleipak Medical and Nursing Institute is the Pangtokiba Taramadura University ki Vice Chancellor Professor M. Joy Kumar Nursing College Sam Oina Maruhun Kiba Aduna Ngasidi University Siki Thakta Pukhalaktuna Kongnang Thaba University ki Makhada Mai Pakna Changshin Bangamli MU the affiliate Tauramba Nursing Institute Ngasidi Kongnang Thaba University ki constituent ama oire Hauzik Institute asida Nursing the postgraduate forward Tambaya ki Kudong Chaba Lere Ngasi Pangthokliba candle lighting asi nursing profession asna pigedaba service asi karino haiba khanghanbani profession asi mioi bagi seba tobani hidak langthak khaktana laying banatana minungsi amasung thauzal utlaga seba toba adubani malem gi oina nursing profession asi khwaidigi kaikhumnaba profession ama oiribani masida ethics moral truth amasung courage changi tokshinabe yaba profession natte haiki Miyam gi semgat sagat pada quality compromise to bayaroi political party magi luchingba oigera ex MLA gi mi oigera wangoi kendra gi
administration yingsinaba MLA malay authority natana authority saba wangoi kendra da yaroi haina wangoi da leba community health center da blood bank amadi labor room sagal ibagi fibam yingsinbaga mari lainana wangoi kendra gi MLA khuraisam lokena paumi sing da phongdokre hospital asigi anoba extension building sagal ibagi implementing agency oiriba official sing yauni yingsinki semgat sagali badugi matang da implementing agency amadi hospital gi authority da hangbada thaba adugi subcontractor pairiba thikadarna hospital adugi blueprint piriba amadi ngakadaba quality gi wangmada hairagasu tadana semningba sumningba mawongda thabak sui haibagi wakat MLA da paudamki suramliba thabak sing adudasu oifam amadi laifam thokpa structure gi wangmada thabak suzalamki basu thengnaki yengsen khongchera duga mari lenana MLA khuraisam lokena wangoi de leiriba CCC Maikai Asungi oinadi yamna maru oiba hospital ama oiribani hospital asa ana layengi laklibasi asuki matik yambana district hospital ama oiba yaraba hospital oirabani sariba building asigi contractor na ti pan mai ni hai aduga subcontractor lauraga thabak suri basna wangoi kendra da MLA oiramba amagi mayamba jadu koba amana thabak subani haiba khangba ngamle wangoi kendra da school building oiro hospital gi oiro masidi public property ni tungi khallaga pirak liba santhang aduna quality laina sahogadabani masida kanamatana lam henba yaroi haiki quality laitana thabak tawba bill pibse yaroi o aduga si thabak su makhoi da si final bill pibse yaroi khoi leiba khoi gi hostel ji khoi in charge oina pubiro ibem na juma ji mongonda khoi ni contractor oigana ma hoira pressure tawruksuno aionda dum habiyo aduga magi madugi laiba thabakti quality maintain tawdabanina niom chuma thabak chu dabna madugi compulsory report pibse yaroi kendra sida any kana gon thamki tawgera tarang tawgera amma tawgera saisida niom chumdana thabak tawbodi soyaroi thabak sudra suramiba asuba jidi khatang quality laina suhani adu thuna su loisana mo hona be hujidi irang phalang su laite thuna loisana bi hona adu karigumba du su ya jagadi wa du kaksak kedam Serasigi economy gi yanglen saru ariba agriculture sector da mai pangna business tawba made entrepreneur tholakpagi chang yamna nemli mapangal kanba madi marom dom lepchaba ngamba FPC amamam oiba ngamnaba honaba matam oire haina momagi mission director Donald Sobamna mission organic value chain development in northeastern region gi makhada service provider Clover Organic Private Limited AVI ICR Manipur Center Sinbanimit Humni gi oiba farmer producer company FPC singi oiba entrepreneurship development program lamfel patalai ba ICR Manipur da hawdopagi thoram da haikre momagi mission director Donald Sobam na hai MOVCDNER gi makhada leiri ba FPC singi oiba field production program kya pangthok tuna longmi singi pothok sing hingat na ba thabak thoram kya paikhat phawkre Serasigi oina yamna potential oiriba agriculture sector se leiriba FPC singna business natraga entrepreneur gi lammasda changshin ba khumang chaukshin bangamtri production gi line da leiriba FPC singna business ki scale chauthok han baloinana entrepreneurship ki maikai asomda ahen ba mideng thamduna hen productive oiba FPC amamam oina ba hotna ba matam oire haiki adubu isana motivated oidana inspired oidana leader oiba so ayare So first of all, no capable oibiu, adagi team building tawbiu, aduga third ta leadership ki quality chain na ba. Leadership quality se risk lawba lai ngamgadabni, adagi patience laigadabni, adagi planning tawba haigadabni. Si me amse ngamdragadi APO functional oiba, APO profit oiba, yamwani haini ko. ICAR Manipur Center ki senior scientist amadi course director Dr. K. Risikantana ngasi ki training program asi maru oina horticulture department gi makhada registrar towa FPC singda skill amadi knowledge upgrade tongnaba program amani haiki अखोगी मोगी सपोर्टिंग हैंड होल्डिंग सपोर्टिंग अछि अखोइना ngasi training program asida pina bo khonajari aduga makoina haibasi empower tor matungdadi moina tawgada thaw tharmasing asi masak naina tawbung amani khali adu APOs amasi kari success oi gitadi government of India dai su tungan tong organization dai su institution dai su department dai su fund amadi subsidy phangbang ambagi adumba khudong saba kyam lei aduga dairy cooperative society amulna yam pakna mai pakna khoi success oi hibadona maron don lep ngam madona APC su phajna magi fundamental sanction laga magi market value chain asi sem ngam gita di ko yam independent oina profitable oiba khoi gi adumba institution ama body ama oi gadoribani Democratic Students Alliance of Manipur Desam Thawalna district manungda leiriba ka hena
mi chinba mahairoi sing amadi miyamna chathok chachin tawriba Waikhumani Girls College Thobal College Crossing Thobal Mela Ground Crossing Khangabok District Hospital Crossing Wangjing Hairok Crossing Yaripok Kaichel Crossing Khongjom Kaichel Langatel Crossing gi mafam singda traffic signal light install tawnaba DC Thobal Hanakamai gi mafam da iba cherul pisinduna taksinkhre athubada thabak waina onthoknaba Desam Thobal District Council gi General Secretary Leisang Them Rupa Chandra wafam kya phungdorakli traffic signal thamnaba akoina Madam Hanakamai da pisanjaribasi mafam tarutani ahama mafamna Waikhumani Girls College amadi Thawang College anigi hauna gadriba lambi asidani aduga amana Mela Ground gi asida leriba crossing asidani huji Khangabo hospital ji akoigi Thawal district oina amarom da Thawal district Manipur gi oina ani suba population yambada ju oidi mafam ama oibnina Thawal district asida district hospital asida anaba layeng oji aduki mati mi lai maraduna sigi jaga asida su koi traffic signal asi thamba mathau tai hadana sigi jaga jim jo koina hapsan jabani aduga Wangjing amasung Hairok ki crossing aduga Yaripok bazar ki crossing aduga Khongjom Langathel bazar ki crossing aiba mafam asida traffic ki signal asi thamnaba gi damta Madam Hanakamai Deputy Commissioner Thobal District da koi haiba memorandum asi pisin jabani ngarang laibak thiba thodo amada security forces puduna lakpa bus amana mahairoi ani buthombada amana kudakta laikidaba amadi amana yamna sathina sokpadagi laikanabagi thodokta bus aduda tongduna lakpa amadi manak nakpada leiramba security forces ki thawong fesokna kan yaningdaba phungdokre mi bugari na thomlaba matungda asokpa singbu kudakta hospital da pukhapi bagi mahuta security forces sing aduna tongduna lakpa gari adubu jelhan kinaba honaduna laiki yamna minungsi leitaba mawongda thawai yawdraba hakchang adubu pochei chingbagumna chingthoktuna thomliba gari adubu jelhan kibagi thawong adu awangba thakta yaningde thawong adu da chenaba security forces singbu logi oiba matik chaba cherakpiu gari thawbiriba miyamna su speed limit maintain tawbiu amadi school college na chingba singi mapa yorakpada sigumba laibak thiba thodo si thoktanaba gari tapna thawbiu hairi accident thoklaba matung taduna leiriba mahairoi anibu miyoibagi minungsi machet ama fawba pokpagi mahut mahairoi amabu makhong paiduna gari makhadagi chingthokiba amadi chingthoba matung gari adu thogduna chatkiba amsunasu yaningtaba phungdokre mahairoi lubasigi assistant publicity and information secretary ngangom nihen gi chirol amada thogdose chenariba security personnel khudimak akanba logi oiba cherak pigadabani laikhidrabi mahiroi adugi imung manungi awabada emsuna sarugyari amadi soktuna leiriba mahiroi adu thuna fagalapa oirasanu hairi hausi paugi marathana temba bremtang lominasi honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup breaking matungda mayambam khana taram nok cheri makhata pa officery India da Narendra Modi Prime Minister oirakpadagi labor law mayamasi pula punsinduna labor court marikhak semduna thabak subagi matam hingalakpa nupi amadi angang singbu logi wangmada thabak suhalakpa dugi mayokta India pumbada mass protest chathabagi sarukamo oina Manipur da su protest asi chathabani haina All India Trade Union Congress ki General Secretary L Sotin Kumarna India pumbada protest asi ki manung chana Irawat bawanda pangthokpa mass protest ki thoram da haikre The Central Trade Union SKM Manipur Longmi Loop amadi Manipur Longmi Marup BKMU Silong Longmi Loop na punna sinduna pangthokiba thoram aduda L Sotin Kumar makhan handakki Bihar ki mikhalda BJP na chauna mai pakpadagi labor court asi semlakpani masi semlak matamda nongmada sinmi amana thabak subagi matam asi pung 9 oirambadu pung 12 ohelakpa child labor angakpa fangna masing hengalakpa nupi sing night shift da thabak tohalakpa masigi mathakta India senjau paiba corporate singna sinmi singbu seasona bamongda seasona rakli Pialenga asina sangai festival namfuda pangthokpa madi IDP singna mayumda changge habada fu chaibiba tawbadugi mayokta su protest asigi saruk amo oina yauri haiki
Oire Pm Mayam Sing Se Masida City, Langak Naka Tabidaba, Adagolena Makan Kayagi, Miam, Pendriva, Teneriba Kudong Tibuka Singsi, Marakta, Sangai Festival, Topsalakpa, Abatopsalakpa, Sako Batamda, Diwali, Kaujalakpa, Matauba, Miam, he took the Iran, the Tahon of Siliba, Sumba, President Rungi, Sasona Se, Masekoi, condemned Tawi, Amadi. Adumba Linga Seb Masida, a tuba matamgi manunda, a press mandate, Miam the Gi, Adumba, an override Laura Kanda, Miamgi over Yamna, a democratic over Sarkarama, Linganing Bugi, Wapomsu, a protest as they could pocket cherry. November gi kungani thoida Kakching Police Station Gate Checkpoint gi Security Force na khulai ga konana fare hariba yumnam tomba chahi yankai ga taru laifam lamzau mehele kai hariba miyoesi RPF amadi masigi lanmi sanglu PLF ka karigumba PLA ga karigumba hiram amatada mari lainadi haina lona thinkraba RPF ki Assistant Secretary Publicity Bangkim gi cherol amana singdurakli Bhakti Swarupa Damodara Swami Srila Srivada Dr. T.D. Singh ki Marfuga Nipan Subamapo Kumon ka Mari Lainana Bishopur District ki Manung Jana Leiba Tawul da Leiba Dr. T.D. Singh Memorial Home da Vyasa Puja Pangthokre. ISKCON Manipur Development Council ki Secretary R.K. Dusari Gopalna T.D. Singh asi Bharat Tanatana Malim ki Mafam Kyada Sakhangli bani Bharat ki Balidadi Inglisingani Subna Mapandagi Mahaki Mitam Latuna Thauniba Kya Lagnari Ishorgi Masak Oiraba Damodara Swami Srila Sripadagi Tawul da Leiba Murti asi ngasi danatana numit khudingi puja tawba fangnaba tourist spot ama ohenbagi loinana Murti asi gi magun hapsi haiki Akona Murti Kinba na lamjaw da sorokta mayam puna pangkin da khili adubu khiliba misakto adubu akona bebhar tawbudi ai ka hene ujode adu akoina pamjaribadi Maharaj gi tawriba thabak sidi tashengbadi Magna Max puja tawna adum lai wona la pagi kana adu gi kana zum sinjal laga som tawna sin numi khuding ko puja seba taw tata dan adu gi damakta adu mafam ji semgatna ba adu ma sitir ta mafam oina tourist ki ju jaga oina damain tawna no bagi adu gi thorang do da tawjobani Lamlai Higher Secondary School ki nauna sagadaba laboratory building asi Lamlai Assembly Constituency ki MLA ke sibom jana urip yum tamkre School asi ki physics samadi biology ki laboratory oinaba building ani urip yum tambagi thoramadure MLA ke sibom jana School asi da class 6 taki 12 fawba ki oina mahiroi chanipan ki mathakta leiri lenga ki school sing da mahiroi sing tambagi chang hantharaba matamasda School as the Mahiroi Masing Yamna Tamba, Simak School Asigi Oza Madi, Akoi with the labor Miyamgi, Hona Germany, School Asigi Nauna Sagadori Laboratory, and is the Mahiroi Singda, Chauna, Kanaba Piragani, Chemistry Laboratory Su, Aten Mamatamgi Manungda, Sanaba Naragani, School Asigi Oina Atopa, Tabak Marisu, Pangtok Nabahot Naba Lady Haiki. School Sigi Oza Sing, Principal Yauna. When they am to development the Kaita Semgot Sagaposita Toy of Yawi. I did Tambi Tapi Visitamna, Toya Yawi Sine, Punjana Toya Wivene, Sigi, Bayam Sinane, schools the Mayam the Tamingis, I don't know, judging with the Taka. Climate change reporting ki matangda Taruklak Suba Media Fellowship ki Marirak Suba Interaction Session Porampat Labor Directorate of Environment and Climate Change ki Auditorium the Pangthokre. Directorate of Environment and Climate Change ki Media Resource Center na Sindana Pangthoki ba Thoramaduda. Directorate of Environment and Climate Change ki Director Dr. T. Brajakumarna. Climate Change ta Hakshel si Yamna Lumna Lofom Thoi. Seras da Hauzik Dengi ki Laicharam Sandurakli basigi. Nainaba matamda sahar gi mafam singdana laichira si hena sandui hauki bachahi khara sa laichira si khanghen hingalakli basi sabagi chang hingalakli basi ga yamna mari lenei saba hingalakli ba makai kangasi marum kokpa hingali haiki Ana solid waste my first time for waste mapangi ba mo pasi issue from jana pai hodra gadi mo issue when greenhouse gas am take pa release do adana hospital che big industry am sumi high so industry mani adana climate resilient or healthcare centers ya ko ya chobar economic sanction minerals kama india is policy of this Lions Club of Imphal Golden Pride na Horizon Hospital Madi Pass People Association LFS Imphal ka khusam na nomagi oiba Diabetes Vision Dental amade Medicine gi oiba Health Camp ama kumbi gi wapok pi maning lekai gi wapok pi Youth Development Club Complex sa pangthokre
Lions International District 322D ki makhada One District 1 activity November ki activity ki manung chana pangthoki ba health camp adu maike dong gi miyam na mapung fana kana baloki health camp adu the Lions Club of Imphal Golden Pride ki thomi amadi Past Pupils Association LFS Imphal ki thomi amadi Little Flower School Imphal ki administrative singna sarukaki Hauzik sanabagi pawai khoi ki senior sports journalist Boyani Thousand gi lobirasi Manipur lengang na sanaba thabak ama piraba amadi pangba yaba mating pangbirabadi international thaki masak naraba boxer ama oiduna Asian Games Commonwealth Games yauna tongan ba masak naraba competition sing saruk yaduna medal lowang ngamnaba kanna honagani haina handakta Uttar Pradesh ki Greater Noida da pangthokiba World Boxing Cup ki kilogram yankhi ki category da saruk yaduna silver medal laruklaba Manipur gi international sanaroi Mandengbam Jadumani na network asiga akhananu unabada phongdorole Mandengbam Jadumani iroi semba mayai lekai da leiba Mandengbam Asagi machanupani hojik Army Boys Pune da training tauri salibatha sigi tang taratrukti Greater Noida Uttar Pradesh da pangthokiba World Boxing Cup ki kilogram yankhi ki kangrupta India gi mahut sinduna saruk yakhibada category asigi aroiba borta Mandengbam Jadumani Uzbekistan ki boxer Jalilo Asilbek ki makuta point ani ahum da maithiduna silver medal laukibane makhatana masak naraba coach singi makhada akanba training tawduna lakadoriba international thaki masak naraba competition singa saruk yaduna medal lobangam bakan honagani haina network asida makhatana phongdorki yona ba sembirakpana Mandengbam million boxing masana je sanabadu pamjabanina pamadi football ne hena pame duga ai sembirakpa bachaujina haiba individual game na fai individual na heng ko na phawni aju sanam pam jagi ne num boxing lambi lak chagi district level goal phange aduga best promoting boxer ju aina phange aduga state level da ju goal phange aduga adui matung ai army sport institute ki selection trial chatpada ai selection phangjare aduga anum sei tara mathoi makhai train thoi sage ai puni saidam lejare ai kechu mani buda sanabadi phangjare kitre e saidam leraga ai sanajare aduga 2022 da ai Chennai da national championship sanabada goal lojare adui matung Serbia da international 40 goals go international tournament ma sanare aduda ju goal laure aduga best boxer joine laure adui matung Spain da world championship sanare quarter final da loss ore aduga world number 5 phange Brazil da pangthokiba 2025 da handak world cup pangthokiba du dai bronze medal phange India da world cup final pangthokbasida world cup final haje sanajaruba world cup Brazil sanaruba Kazakhstan sanaruba do adu mayam dagi qualify oraga mini pan khaktang world da leiba mayam da top 8 dang khangalaga final sanajabane adu India da tabado ai silver medal phange mi pung khudima ki game je Olympic sanaba ngamba na loina leine ado ai hoji ki aim di laiba handak sei ji Asian Championship Asian Games Commonwealth Games sida gi focus le jai 50 ke jidai represent tau jabane ado Asian Games Commonwealth Games ka di 55 da represent tau gena khale adu gi ai kana mem hoi uja hoi mem tanaraga ai hoji plan tau jai India gi ma di Manipur gi mixer program na bai Manipur dagi represent tauga ju sana gena khale aduga handak Asian Commonwealth Games ki oina ai yum ju kitang nuai taba family ke problem kitang lai banai Manipur da thabak tauga ai Manipur dagi represent participate tauga Manipur gi mixer program ngamna ba sana gena khale ado Manipur lenga su Manipur gi government dagi ai ga sana ba ai thabak ama pibina bai haijani Amaromda World Boxing Cup ki silver medalist Mandengbam Jadumani Raj Bhavanda Manipur ki Governor Ajay Kumar Balaga unakhiba aduda Manipur Police ki SP Sports Laisam Sarita su yauki Governor na Jadumani ki achievement sing asigi namak thagaba phongdok laduna makha taba competition sing da su henna mai papa proper oirasanu haina yaifa mangol pikhi Arundas nahakpamna betel loktok maiti bapiduna sahi sigi anisuba men cap master gi title laukre the men cap Billars Club Academy Naurem Thong Kumantem le kaina sinduna
tha asigi tang kundagi academy asida chathariba the men cap master for 15 red snooker singles ki competition loisan khre loisan bagi thoram da saruk yakiba the men cap billars club and academy gi proprietor Roshan Asemna hokiba sogli singani sumna taratareta academy asilingkatuna Manipur da snooker haiba masana asi sanaba horki malem gi tongan tongan balibak singda yamna pamda sanariba snooker masana asi Manipur gi lehauda sanaba ama oibana sahi kharagi matungdadi Manipur dagi masak nairaba sanarui kaya soidana thorakani haiki men ke masters hodok sarakpadi mamangi hogi sahi de hodokone aro mamangi sahi dagi sum parapada players sing asi sum masing yang khalapana maram kanda hogi state sida snooker haiba masana asi sum chakhulakpagi mami mu ujabsida akoina paisa tanjarga su proprietor moina player myam je puning thokat paina tournament asi sinjabani hogi ba sahi da su akoi sikkim da represent tawjaure akoi player hum puraga har makha tabasu player phom yama thokpira kan habaki thajaba loina na tournament si sinjab te chida su yamna akoi gi lahu ga sana ba game mo oini na khanba ga loina na akoi hoji bokta hona ba leptana dum changsan jari hai tare makha tabasu changal lakhini hoji akoi gi national championship ta ka kap khiba table quality adumaksu thamna ba khoi sem saba lojar Manipur natana akoi gi atopa india gi state sing dadi akoi ONGC naga sponsor myam chong chong na pidana thabak phangba khotpa myam ma le prospect ko ado yu unadri hai tare hok ta ngai na akoi state sidari ko adu gi level bok do yokna bagi asa du da akoi tournament si sinjabani hai tai men cap club ki sanare madi official KS6 Maxan na snooker haiba masana asi miyamna sen yamna changba ma oina uribasi langani masana asibu pamjaba thawai yawba sanari singsu academy asida laktuna member oibagi khudong jaba lobiu haiki hogi sigi snooker haba sports in Manipur yama khangna boide kind of gambling aduga alcohol ga loina ga sapa game on khanjai tawdubu adu maina nate yam professional level da akoi gi world championship level game ni ahamba akoina tournament khara singi ba matam dadi akoi gi professional rules je akoina apply to wangam wide men ke bi proprietor na hona bi dagi koi professional gi exact rule do koi apply to jara tournament pangtok sagi referee committee le jara aduga organizer committee le jara as a player moina aina thajai silibu tournament asi yamna fair and kenoina singi aduga hojik champion on lakado misi yamna deserving or kana lakani haibdo adu ai photo chani sigi masana asi paisa pai da gam depend tawde player singje skillful oidri ahoi haing national level lapa kan di century break torpa adegi maximum break to mi yaukini sahi ama ani dadi akhoju akoi player singje yamna skillful orani haiba thajai pangthokiba tournament asida category nipanda sanaroi kunthani thoina athoi ahen tanakibada Arun Das nahakpamna title loduna selona lupa lising kunthra amadi betel loktongbamna runner saptaduna selona lupa lising tara pituna punging thawatki tournament asida semi final amadi quarter final changkiba sanaroi singda selona lupa lising mari amadi lising ahum pituna punging thawatki Manipur Sangai Festival Gamari Lenana Tourism Department Namadi Manipur Horse Riding and Polo Association Meng Makada Tha Sigi Tang Kunithoi Digi Mapalepa ki polo team ani Colombia Madi United States Yauna Punna polo team Mangana Saruk Yaduna Imphal gi Mapal Kangjibum Polo Ground Chathariba Tara Manga Suba Manipur Polo International gi ngasi chanakiba ahanba match da India Polo Team A India Polo Association na India Polo Team C Chhattisgarh bu Panjal Nepal Marida Maitiba Pigrai India Polo Team A gi mai pakibigi panjal singadu Vijay Singh na panjal manga sanki atopa panjal ahum aduna Ravindra Mag Major Anand Raj Purohit na sanki match asida maithiki ba India Polo Team C Chhattisgarh gi panjal mari aduna Lieutenant Colonel Anand na panjal ani Saran Kumar amadi KS Susilo na panjal amamam chanki ani suba match ki sanakibada India Polo Team B Manipur na Colombia Polo Team bu panjal tara ahumda maithipa pikrai India Polo Team B Manipur gi mai pakibigi panjal singadu S Bonbon na panjal taret sanki atopa panjal ahum aduna T Pradeep Kumar na sanki bane match asida maithiki ba Colombia Polo Team gi panjal ahum aduna Alejandro Puyana na panjal ani amadi Federico Puyana na panjal ama sanki Sunday FC Manipur gi meng makhada lamlong thongkong da leiba artificial turf ground da sathariba manga suba Dr. Moirangthem Manauton Singh amadi Moirangthem Ongbi Chandrasakhi Devi Master Football Championship ki ngasi chanakhiba match da Flag Kyangwaina MLB FC Mayai Lambibu gol ama sinoda maitiba piki Flag Kyangwai gi mai pakibigi gol adu Sachin Rai na match ki taramari suba minita sanki
Manipur hockey gi meng makhada Assam Rifle sinduna Kumal Lampak Hockey Stadium da sathariba anisuba DJAR Hockey Cup Men's and Women Hockey Tournament ki ngasi sanakiba nupa gi ahanba match ta CEO Singjamai Wang Makhetri Leikaina KISSC Khongmanbu Panjal Tara Amada anisuba match ta Indian Army na Bisnupur Hockey bu Panjal Mari Sinodamadi ahum suba match ki sanakibada YCCIC konta ahlumna Pham Ya School bu Panjal Taruk Anida Maitiba Pikrai District Sports Association DSA Kakching Ming Makhada Tha Sigi Tang Nipandagi Tim Tarena Saruk Yaduna DSA Kakching Playground Chathariba Second Division Football League ki ngasi sanakiba ahan bam match ta PYC Kairakna JA Kakching bu goal ahum amada Maitiba Pikrai ani suba match ki sanakibada SFC Swarana SSL Lamaidong bu goal ahum sinoda Maitiba Pikhi Manipur Veteran Cricket Association gi meng makhada tha sigi tang kulumdoi degi Langthabal Public Ground da tim kunma thoina group mari thongna khaidukuna chathariba kuni thoi suba Manipur Veteran Cricket Tournament ki ngasi sanaki bam match da LCC Lamchangna SNC Sangai Pro bu wicket tarukta maitiba pikrai match asida LCC Lamsangi Sanaroi David na wicket ahum loduna man of the match ta khi Thagachani boye makhata ba sanabagi pawmu pisari Chamaga Kunchaga Humdoi Kunchaga Mathoi Suba Battalion BSF ki humpu suba Rising Day Thoram Sarukama Oina Mini Marathon nama Indira Gandhi National Travel University Makhan Campus ta pangthokre Tharamasa Battalion asiki Commandant KS Nautia atai officer sing su sarugyaki Battalion asiki personnel marfuga mangana lamjelisa sarugyaki CVC Delhi de affiliated Tauriba Ruda Academy Thobalgi Kungahumdoi Suba Inter-House Annual Sports Meet 2024 ngasidagi Deputy Commissioner Thobal Hana Kamain Hautokre Numin Mangani Chupna Chathagadaba Sports Meet Hautopiki Tharamadura DYSO Thobal Devin Moirang Temamadi School asiki ex-student amasu oiriba ND Cadet Janet Lisam to Sarukyaki DC Hana Kamaina Mahiroi Singi Punsi Kongchata Tungan Tunganba Apanba Musung Cheting Kyam Tingnagani Madu Nakoina Mayuk Nabangam Gadabani Nakoi Butakpitan Biriba Oza Sing Gai to Biriba Singamadi Parents Singbu Matampumba de Kai Kunagadabani Haiki Laibak Tiba Thodomo in Nangarang Sangai Festival duty Chatluraga Halakpa Kakching Police ki personnel Sing Purakpa bus Amana Thomduna Takpadaki Lake Rabi Fancier Higher Secondary School ki Class 11 Science Mahiroi Yairipok Singadagi Mina Bibi gi Machanupi Sarina Singamayungi Mafamda Ngasi School asiki Management Committee Principal Amadi Staff Singna Awaba Fungdoktuna Mipam Pangtokre Hausulas lakpada maruiba pau amukana pisari. Humbudra Taruk Suba Constitution Day Thoram Manipur da so Manipur lengak amadi mafam khara da pangtu makrai. India ki Constitution as a legal document khaknate masina amabu Nushi Chana na himina bada mating ohilidani haina Manipur ki Governor Ajay Kumar Vallan haikrai. Security Force na miyam da kahin ba thawong chathorai da bani haina Hanagi Chief Minister N. Biren haikrai. Amadi All Manipur Tangmi Chimmi Apun Manupi Lup ki Kungani Panlak Sumo Mapokumon Thoram Pangtokrai. Sige na di ICB na sandok chari mo pa matanga sila sinjare. Piling tabiri ba puno mapo mo kana kurang chari.